Film Forum Manipur gi Chairman Khangembam Kuleshwar na manung matam chadana masagi anaba amana maram oraga laikhidabada Coordinating Committee of Manipur Integrity Kokomina awaba phongdorakli Kokomi gi IPR Subcommittee gi Convener PH Syamchan na thadorakpa cherolamana hai laikhidraba Khangembam Kuleshwar na Mahairoi oiringai matamda MSU gi thongmi ama oina matam sangna chen chonglambada natana Mahairoi loop asigi president oina kumza lising amaga chamapan humputara taretagi lising amaga chamapan humputara nipan fauba thawpurami laikhidrabana hinglingai matamda kathokpaga loinana miyamgi damak hotnaramba mateng panglamba amade piramba pauta kaya ado matam pumbada kaungamdana matam chupagi oina laihauragani Mahakna Kunaigi Yaifanabagidamak Tabak Tauram Kaya Paikat Lamba Adugi Manungda Karadang Pallabada Lamdamasigi Ahanba Private News Channel ICTV Ngasigi ISTV da Mahakna Chobu Thaudang Kaya Laurami Mahak All Manipur Matam Isai Kanglup Amik Amasung Film Forum Manipur na Chingba Kaya Dasu Maru Oiba Misak Ama Oina Achobu Thaudang Kaya Laurami Nongmata Saubagi Maithong Utkidana Wakal Ingba Mityeng Shanna Ubangamba Tongan ba Magun Kayana Tinkiba Luchingba Amani Mahakna Khangaudana Laikidaba Asi Lamdamasigi Oina Choba Mangzaba Amani Laikidrabagi Tawaina Sembiba Mapugi Laikolda Ingna Chikna Leiba Oirasanu Amade Laikidrabagi Imung Manungna Thengna Horiba Wabadasu Saruk Yari Haina Kokomi ki Cherola Sina Makhatana Phongdurakli